ꯂꯩꯌꯦꯡꯈꯣꯜꯒꯤ eviction order sigi matangda miyamna yaningdaba phongdokpaga loinana lup kayana su miyamna support tawduna miyamga loinana lepkani haina lup 19 gana phongdokhrabani oja oja sida kari oja weba mot khang thambi eviction haibuse karai degi tawreino haiba kanda Manipur Land Revenue and Reforms Act 1960 ena ma leidana ko MLR masigi manungda land acquisition ega mai part me yauri ko adugi matung ina ne lawsel aibase haibase assembly na warep loro kanda semba pone ba aduna assembly na warep lawa haibase maktabu Manipur gi miyangi mandate phangi ba people gi matam du action myam sing aduna lawa एक तुगी मखारा चलाइबा पोने करिगुम एक तु मतम गसाना दरे हैना अमोना सेमदोके हाइदुना होजिक लाइबा मिरोन सिगी होजिक लाइबा मिरोन सिगी लेजिस्लेचर सिंगी माई हक्ता लाइखरेबो को अदुना वा अमने बट अदुबु ऐना हाइनिंग बदी एविक्शन तौबा अदु तौबा दरकार लेबा तंगाई फदबा पोट लौथोकपा लौसन बा अदु तौबा हाइबसे मसी गवर्नमेंट की मागी हकनी राइट नि अदु गवर्नमेंट हाइबसी कइनो हाइबा कांददी अमु हलकपा कांदा गवर्नमेंट त लैरिबा सिनरीबा मागी शक्ति पावर से पीपल दगी जनरेट तरोपने पीपल दगी डिराइव तरोपने मसी सो अखोना वाइप लोबा कांदा अदु निहिंगदबा यादबा पोट अमने बको अदुना मरम वकांदा मसीना eviction sin maram warakan sida prajada natraga lariba mayam singida kayamna effect tawri kayamna solli kyam thawai nungai handri adu haibana singba singa se masi akhoi khanagadabani nainagadabani hariba potuna kayam mokhoi si hongdong kanda lakadaiba development aduga lairami mi singda piriba opportunity na kayam no kamai tawuna haibu kum yengam sangi aduga on top of that adugi mathakta aina hainingba makhaktang di eviction se panam phabatarasu Panam Sumbatarasu during the period of PRJ, Masidari Tawidone. Okay. I guess you eviction to Sumila Ligi while we talk Rakanda. PR Gimatam the D, eviction is to Toridone. Madam D, Makwiki PR Gilary, but government ki magi, ruling ki magi power share, people the director of people the generator of power na table. Makwidi. Hozik power salaiba sing asidi custodian neba. Haidi bureaucrat mayam sing ase power dugi custodian neba. Koi na power ama salai people dugi mandate loroga lakado iba ruling kanu do adugi custodian neba. Custodian do na mai koi gi rule to we are neba. Makoi gi mathau di karino haiba kanda yam na thuna popular government ama halak na ba manage to budu neba. Haidi popular hozik से सब ना कंदा नेपाल दा गनांग हन इरांग थोकतना प्राइम मिनिस्टर मयुम थागरे प्रेसिडेंट मै ता साखाय गरे दरको आर्मी ने रूल तौने लाउथोकरे आर्मी ने याम थुना आर्मी ने रूल तौने सही नि फु तौगे यारो कुंठा तौगे यारो याम थुना इलेक्शन तरो कांदा पीपल की लेबा कु तौदना अखोय की आर्मी रूल चलाय लाउथोक ब्रह्मा की टाइप तौखिन अमनी को नतबदा पीपल की रिप्रेजेंटेशन दा थाजरीबा पीपल की कैनोन विल ना government tawne thajariba adugma democracy chalairiba mafam madadi asigumba thoktaba nate thoi irang lakshana ba korpa adu ada bangladesh thoi nepal da thoi hujik present ko india da tholok pi ai adu tongan ba wa india da thokba manipur da thoi sine hujik ko asigumba matam asidai da kamai tawge da lainga amal leitaba sasan na leitaya da mina magi leriba sasan adu existing institution army ki police ki natra kaino di leriba mayam duna magi social control dugi means to ma upay ma sinaga thibai wane ba aduna makhoina adu tawe haidana yamna hard over decision people ki kari gi adu gi ma da palo lo we ya bana te palo to rule lo mayam le hairaga su ama haiba pot mayam singa se stable government ama popular government ama miyam dagi director of people dagi generator of will ama leba matam da mayam du khana rakan afa phata khana rakan lo gadong ne ba hauji makhoina chathar iba eviction gi kari gi pot adu ada mayam singa se mayam na phayena mot pinar mu shauna rangani aduga phatena mot pinar mu shauna rangani aigi moti phai phati gi wana te ba moina to hum thokte sini aigi wadi aigi di phai phate du gi wa loi to khro pharam ba yai phalam da ba yai that is another thing ko aigi di moina to hum thokte during the reign of the PR matam da suguma eviction se to hum thokte maram di mase makhoi gi mathau di kaino haiba kanda popular government ama people dagi mandate lawraga leiriba government ama yamna thuna revive tarokna hona ba haiba se masina makhoi gi mathau ekadabane ba aduna ta vida eviction gi kari gi thabak gi gang gi yam khuting ge lagadi ko anarchy tholakane haidi makhoi gi power se people dagi drive tarokna te anarchy haibisi kaino haiba kanda da akhoi gi lariba people dagi generate tarokta ba derive tarokta power duna control tawba adu sasan adubo that is called anarchy have a kawe ko I think thau palaga su
Ningthaugi sasanado prajagi mot matungina prajagi mandate matungina prajagi discussion matungina prajagi apama matungina tawragadi monarchy kaweba adugo monarchy aduna kari anarchy olakanda kay hakanda magi du people ga relate electraba people ga mai lenatraba magi aning ba apamada magi thabak tu sasan du salairagadi that is called anarchy aduna haiba pot ase people dagi generate tarokta will lamana democracy da people dagi generate tarokta derive tarokta will lamana adugumba government ama salaiba taragadi makoi gi mathau si keno haiba kana popular government people dagi mandate phangiba government ama siam podo madugi interim arrangement tawna management tawna tagi ne boko natabi da makoi na maside da government gi magi functioning mayam da kutti jendana kotana du ada tongan ba decision mayam lobo se that is called anarchy masi id as a student of the democracy, I democracy the comment we learning more like sesanu adu tongan bamni aduga sigumba I democracy hazaba minina asumai to wasi the idea haning aduna no doubt I ngasi adu mayam da haijari sini eviction haibase phabai phatabaya there is another thing but my question is my suggestion is eviction se karam kan tawgodam no haibu kanda popular government ama stable government people lagi lap kan tawgodabane makhoi na pia gi mata da mase rule na yaram bi ai law na yaram bi ai that is another thing khoi na law haibu si kaino law si sina ba kan wisdom ama lay sina bagi ko modus operandi do wisdom na control tawgodane ba madu knowledge khakta na control taw yaro ba akoi gi society se lady ba social control gi means mayam singa se wisdom na control tawraba the society will progress aduga knowledge khatana lady ba sida high sina high na control tawraba that is called robotic society or kaneba then high ba mayam singa se corruption da yumpham oraga control tawraba society do degenerate or kaneba sigi bureaucrat singna sigi lady ba terminology singja masi khangbi gadabane ba legang sasan taw matamda minister singsu lebo executive singsina masi khangbi gadabne ba masi natragadi society se robotic society oibra antaga degenerate society oibra progress society di oiroebu sigi post peace and tranquility level progress society legi ai targeti magi means of control gi modus operandi se wisdom no oigadone bu ko adugi wisdom do si w tawba yaba mayam yengbiu aduna haiba mayam puna makse eviction se ai gi mod oinadi phabai phatabaya there is another thing during the PR the tawlidabani sinai gi mayam di tawgadam takhai gi dam ya do madu mogi sentiment pen da adu da mayam lembe bu ko adu na te ai gi di loi takhai loi lawtho yumju hongdo kai su kai de ba but during the popular government tawbiyo ko adnata vita hata ina adu natragadi akogi democracy gi spirit human gi essence mankane anarchy la kane ko human haibase anarchy masada leriba ego napal haibasi part of the human life yawi bane ko masi kana na control tawi haiba kanda aikogi people mayam sigi will sina control tawdori ne adu control tawnu will du leitring ida aina tawning hai targadi that is called anarchy simadi ai yam sena lai hingon gi ogera kari gi ogera khwairman gi ogera kari gi anything whatever kanong gi ngakta lambi da gai khamjam lawthu oin tonga bamni ko natabida yamna khoigi si lawthu si do khoto adu tawra taw haibana sing mayam singa se masidi popular government amala ringeda people du gi wa ngang na bagi hak ta na bagi matam daisen pina bagi timing le dana ko se laingeda laibu matam da tawgadam leba PR matam sidi only thing kaino haiba kanda popular government ama madu halak na bagi interim arrangement amagi damakta peoples ki khoigi adugumba miyam gi sasen ama leitabi adamina du thambagi wane ba masida yam hard decision loroi dobuni ama tawai dobuni masibu kawe masigi type of modus operandi sine ba ina wisdom haijeri asumai tawgadabani nata aduna tragadi ko yam tungda kaiba mayam lakani then maduna maram kan hayeng tungda bawda adi mongonda magi life ki career da kaida